السلام عليكم ورحمة الله وبركاته. الحمد لله وكفى وسلام على عباده الذين اصطفى أما بعد. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. وأن ليس للإنسان إلا ما سعى وأن سعيه سوف يرى ثم يجزاه الجزاء الأوفى. وقال النبي صلى الله عليه وسلم حاسبوا أنفسكم قبل أن تحاسبوا أو كما قال عليه الصلاة والسلام. نمشيجر مسلمان مروب سين أيكوينا أولك بدينا سيب فاوبدا توريبا ثبت كودين مك أسي الله نلوينا كم نبني أوري بني هاي بسي أيكوي كودين مك نكم نربا وفهمني ميوي بنا هو نبا أدو خكي مهيني الله رب العزتنا بيبي غدبا مهاكي منمشي أمدي توزارنا أهين با بيبي رقبادنا تونغان با وفهم أمني ميوي بنا توريبا أفبا أمدي فتبا سيجي أفبا مهينة ترغا فتبا مهيسو سوي مك سوي دنا فهم لغدبني مرم مسينا مسلمان نوجبا أيكوي كودين مكنا چكسن غدبني ميكوب كودين إسانا إسابو حساب تودنا هنغدبني الله की नबी सल्लल्लाहु अलैहि वसल्लम ने सुहाइदो पिरम लिबनी ए मुसलमान सिंह ए मियोइबा सिंह नखोय नसाना नसागी हिसाब तौ नंगबु हिसाब लौबिरक्तनै ममांगदा ngasiगी topic asida wafam kharadang thamjagdoriba asidi anuba chahina lakpada ngasi tawang pan asina amadi musalman miyoiba singna harau tayamba phongdokriba asigi matangda islam na kari takpiribano kari lamjing nam takpiribano haibuduki matangdani ahan badai khona khanthagdabasi thabak asi nungsiba rasul sallallahu alaihi wasallam na pangthok pirambara anuba chahi lakpada chakcha haijana ba tawrambara natarga amana amada yai proposal pinarambara ani subada sahabai kiram singi manungdagi kanagumba sahabi amada anuba chahi lakpagi harau tayamba phongdok narambara amadi chakcha haijana duna tawbirambara haibu wahang sing asigi paukhumsi gyan leiba asing bamioi khuding makna leite tawbiramdi haiba asikhaktang pinarakani aduga ngasigi musalman singna haiba thabak asida mapum phana mangjil thana saruk yanar liba karigino tabak asi kanana hudok lakpano Allah ki nabi sallallahu alaihi wasallam na hidok pirami man tashabbaha biqaumin fahuwa min kana gumna tok pakom amaga gili chat labadi makhoi ga manarabadi mahak makhoi gi manung dagini haibi nami anoba chahina lakpada amadi mapok kumon ka pangthok pagi chat nabi si christian ichili naw sing dagi hudorok pa makhoi na hudorok pani makhoi na tha jabagi matung inna Desember ki kun mari subada Hazrat Isa alayhi salatu wassalam pogi madugi harau boina Christmas day haina pangthoki haiba numit asida su taibang masa pumba harau kumai pangthoki amadi musalman kaya su masida saruk yari masigi damak tai khoina khanggadabasi aikoina Christmas ki harau tayamada mating pangliba masibu pukning thagot pasida aikoina isagi aqida Allah na Quran da haibi riba wahai kaya gi mayokta chatlibani illibani haibisi aikoi isana akiba phawgadabani asumna anauba chahina lakpada December ki tarik 13 mathoi ga hing pung baro ngairaga pung baro hek taba matamda cake kakpa madi bomla thaba harau kumai pangthok naba amana amaga wispi naba masida chingba pungmak asi isai singna hodorpa christian singna hodorpa posak naktani masi musalman amadi asingba miyoiba am phobagi natte ngasi musalman singna anauba chahi lakte haiduna harau tayam libasi kari maram gino Allah Rabbul Izzat ingonda matam mafam pangal paisa pina khiba kaya asi chahi asida ina mafam chana sinna horibra sinna dabra natraga Allah na ingonda pibir khiba tanja kaya asi aina chumna sinna khibra natraga kayam lan sinna khibano aina kanada wa pi khibano aina kanagi hakmat khibano amadi ingonda gi achauba amadi apik pakharam karamba guna oi khrabano haibagi ningam dabagi me chakna tumbanga mhaloi deba mitlugi piang kang haloi deba numit asida aikona pungna mukpu kauthok tuna harau tayam libani amaga wispi nabagi thabak tawribani masibu kadai phabu chungbadagi Allah Rabbul Izzat na ikhoida pibirak liba punsi asi loibana idaba akhirat ki punsi adugi thawrang tawnabagi damaktani masida afaba tawhoba singna afaba phataba tawhoba singna lombana idana phattana wana lairugdaba mafam adugi isana semja hogadabani Nabi Karim sallallahu alaihi wasallam na hido pirammi min husni islamil mar'i tarkahu ma la ya'ni Islam gi fazaba magun amadi masini musalman singna kana daba wathiorem gi posak singdagi hingduna laiba madudagi lapna laiba masi Islam gi amna fazaba lijat amani aduga anauba chahina lakpasida musalman singna maruoina thabak ani tawpham thoki ahan bada haukiba sing adugi hisab lauba aigi punsi gi haukhriba matam sing haukhriba thabak sing amadi haukhriba aina tawkiba aina pithokiba aina lausiluba khudingma adugi hisab lauba aduga ani subada tungda lakadaba punsi asigi planning tawba amda kari tawgadabno karamna hinggadabno haibagi hisab amo hotokpa haiba thabak ani asi musalman singna tawpham thoi
अनौब चहीना लाक्पा असिना अखोइबु दीन अमदि दुनिया अनिमक्की लंपाक असिदा इसाना इसाबु ओनजबगी अचौब तंजा अमा पी हारिब थबक असिगी माइकैदा अखोइगी पुक्निंग चिंसिल्ली अखोइगी पुंसीदगी चही अमा हंधख्रबनी हारिब हंधख्रिब चही असिदा अखोइना करी मांगहनख्रबनो अमदि करी फंख्रबनो हाइबसिगी हिसाब खोटकदबनी अखोइगी इबादत मामला लौन लैनबा अमदि अखोइगी थबकसिंग हलाल अमदि हराम हुकूकुल्लाह अमदि हुकूकुल इबाद की मथौसिंग पांगथोकपदा हाइरिब पुंसीगी लंपाकसिंग असिदा अखोइना करम करमबा दा अवाटपा लहिनखिबनो करम करमबदा हेंजिनखिबनो हाइबसिगी हिसाब अखोइना लौगदबनी अल्लाह की नबी सल्लल्लाहु अलैहि वसल्लम ना यामना फजब पौताक अमा अखोइदा पिबिरमी इगतनिम खमसन क़बला खमसिन शबाबका क़बला हरमिक वसिहतका क़बला सक़मिक वग़िनाक क़बला फ़क़रिक वफ़रागक क़बला शुग़लिक वहयातक क़बला मौतिक पोलम मंगागी ममलबु पोलम मंगाना यौरक्तुङैदा खंगहौ पोलम मंगागी मगुन असि पोलम मंगा असिना यौरक्तुङैदा मागी मखोइ मंगा अदुगी मगुन खंगहौ अहानबदा नसागी पाखंग ओइरिङैगी पुंसी अदुगी मगुनदो हनुरक्तुङै ममांगदा खलहौरो अहल ओइरक्तुङै ममांगदा मदुबु खंगहौरो नंगी नादा येक्तबा तगत्येक्न लैरिबा पुंसी अदो अनाबना यौसिल्लक्तुङै ममांगदा खंगहौरो मदुगी ममल खंगहौरो नंग लैना खुलिबा नंगोंदा सेल लैरिबा चाना थकनबा लैरिबा अदो नंगना लाइरबा चनगाई थंगाई लरक्तरबा मतम अदुना यौरक्तुङै ममांगदा मदुगी मगुन खंगहौ नंगना मतम वाइसंलिबा अदुगी मगुन नंगना थबक चिनसल्लक्तुङै ममांग अदुदा खंगहौ अदुगा नंगना फंगलिबा पुंसी अदुगी मगुन नंगी मोटना यौरक्तुङै ममांगदा खंगहौ mana masina anau chahina lakpa sida isil maruk mapang khudimangna amana amaga nungsiba paujel pinaduna afaba paujel pinaduna anau chahi lakliba se akhoi gi punsi gi chahi ama kak thakhrabani mara masina akhoi gyan taba pharabani tungda lakadaba punsi asigi mi khudimakbu mamal lehenaba karamna hotnagani haiba somda awareness taunaba amara amaga khana tanaba amadi tungda hokriba phattaba aina tawkhiba allah na pibirakhiba nyama singbu aina matik chana sijinna hudaba adugi ninghanaba pokpa amadi hukukul ibad mi gi thamoi kahan khiba mi gi mal matluba mi gi henjal हिंदुक हिंजन पुनम असिदगी सेंदोकनब होटनदुना अल्लाह ना याब बंदा हमा ओइनब होटनगदबनी अल्लाह रब्बुल इज्जत ना इखोइबु इस्लाम अमदि शरीयत ना ताकपिलेब गमखैसिंग असिमो फंग फाना फाना ngak pangambagi panggal pinabi sanu wa akhiru dawana anil hamdulillahi rabbil alamin.